Ukhru lamida kuki kulai pai bisingi attack the truck driver ama sire police personnel ama sokli manak nakpada Koisinkhre thihumbi akan mathabak sa thari senaba sing phadun logi sab sab serak pigani minister Imphal urkhul lambi gi laingang sing ama sum tm kasomani gi marakta ngasi pung taramathurum tabara kuki kulai pai bising sa tharak pa attack ta FCI gi truck driver ama siri police personnel ama sokli amaramda thaudu odu bus minister wai khemsan akan mamong na condemn to bugaloina manak nakpada security force na Koisinduna thihumbi gi thabak sa thari senaba sing phaduna logi makhada sabsab serak pigani haina phungdokri Masing yamlaba Central Security Force na ngak senduna Imphal dagi urkul tamna pot pusinkhiba garida koki kulai pai bising ambush tawrakpada FCI gi sing puba truck driver ama siri police personnel ama sokri laibak thiba thawdo si Imphal urkul lami gi laingang sing amadi TM kasong gi marakta thokibani President phangba pauda security force na ngak senduna gari kya sana thanaba amadi nongmada sangdaba yadraba posai kya puduna lakhi adubo gari sing aduna laingang sing amadi TM kasong gi lonaba mafam yorakpada Bajalang koki khulom dagi numai kapsilakibani ayuk pung taramathurum tabu matam dagi hoduna satharakhiba attack aduda seng puba truck driver nan Manipur adu numai maruna pan marigi gari manung da adumak laikitabani gari gi canboy adu ngak senduna lakhiba central forcing na koki kulai pai bising na numai kapsilakpa adu handuna nakal anigi mark numai kapnaki numai kapna badu hena pakthok chak thoraktuna koki kulai pai bising na TM kasong kulamadi litan area da laiba Naga khul khara da sunumai kablakpadagi mafam singaduda deploy tawduna laiba security force singna khut hanbagi mathakta Naga volunteers sing gi makai degi su khut handuna nomai kapnaki nomai kapna badura litan police station gi personal singa masu makhong na panduna sokli hari Amarom da laikhidraba truck driver adu West Bengal gi Hugli district gi Nitish Apokpa Vidas Kumar kawi magna thorakhiba truck adu gi registration number WB15C 2303 ne duga soklaba police personnel duna Dishingam kawi Imphal West gi sangai prodagi ne ma ki fagan animak numai maru amam pan ki bane ma hauzik jenims ta pokatuna treatment sa thari hari nakala marom na gari sing aduna ambush nangdringai da sana thakna ba mari nomagi sangdaba yadraba polam sing puduna Imphal gi urkhul tamna sangdaba yadraba polam sing puduna Imphal gi urkhul tamna sangkiba gari sing adu koki nupi sing na sangkai koki khulma par thinki Ukrul district ki litan police station na konba sangkai koki khulma par gari thingdiba koki nupi sing adu rapid action force RAF yawn security force na tan khai bada mi khra sopanaki ayuk ki matam Imphal gi urkhul tamna poche pusin ki gari sing lambi thatlamba koki nupi sing ayuk pung mapan makhairam tabada thingduna thamki mafam aduda RAF yawn security force ang sinduna lambi thingliba nupi sing adu tan khai na bohona rakpada saunam unaki lambi thatliba sing aduna henjelakpadagi RAF amani security force na tear gas amani rubber bullet kya kaptuna tankhaibada lambi thingli bisingi marakta aso apan yawnaki panmaya abri Naga na fajin kiba kuki sing thadu o haina kuki NP Manipur na sathariba matam kaktaba total shutdown gi manungsana sangkai kuki khulma par kuki nupi sing na lambi thingbigi khongjang adu satakibani adubu urkhul tamna pose puba gari sing security force na ngak senduna mafam adu lanthokibani haujik su mafam adu makata na khongjang loi sing lambi uwa phaijinduna lambi thingmigi khongjang sangsiri hari census tawdringai NRC update tawnabagi matangna miyamgi mifamna warep sing laukri campaign for just and fair delimitation ZFD na sinduna Manipur University gi auditorium da Manipur da census pangthoktingai de NRC update tawnabagi matangda miyamgi oiba mifam ama ngarang pang ngasi pangthokri Mifam amato oina warep marisu lokri mifam aduga mari rainana ZFD gi convener Jitendra Ningombam na lamdam asidagi mitop khandoknaba sangsilakpa khongjang kya da ayet pa apan ba kya pirak padanatana aran mamong da sandok piba kya masuni adubo miyam gi yefnabagi damak sangsiliba khongjang asi hanba laitana hona duna lakli makata na su sangsin ki gani lainga asina lawgudaba thaudang lawraktrabada CSO sing yauna lamdam asigi miyam na kunai si kanna ba hona bada lawrak pathabak singda sagatpagi muhutta onsinduna sabagi thabak tawbida phai
ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏꯅ ꯀꯟꯖꯗꯅ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯒꯁ 13ꯇꯒꯤ ꯁꯦꯟꯁꯁ ꯇꯧꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡꯗꯅ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯃꯔꯤꯁꯨ ꯂꯧꯈꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯍꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤꯅ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ NTA NIT UG 2027 NTA NIT UG ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯖꯔꯤ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 1 ꯏꯪ 2023ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯦꯠꯅꯕ ꯇꯥꯏꯃꯤꯡꯗ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯐꯥꯎꯟꯗꯦꯁꯟ ꯀ꯭ꯂꯥꯁ 11 ꯐꯥꯎꯟꯗꯦꯁನ್ ꯀ꯭ꯂꯥꯁ 12ꯀꯤ ꯀ꯭ꯂꯥꯁ ꯇꯧꯖꯒꯅꯤ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄꯗ ꯆꯍꯤ 10 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ MU ꯂꯥꯏꯐ ꯁꯥꯏꯟꯁ MU ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯐꯣꯔꯃꯔ ꯒꯦꯁ ꯐꯦꯀꯜꯇꯤ ꯑꯣꯏꯔꯝꯂꯕ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯦꯀꯜꯇꯤꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯣꯔꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯍꯣꯁꯇꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯖꯒꯅꯤ IDPꯁꯤꯡꯒꯤ ꯐ꯭ꯔꯤ ꯀ꯭ꯂꯥꯁꯦꯁ ꯌꯥꯎꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯤꯆꯔ ꯀꯌꯥ ꯑꯃꯁꯨ ꯐꯪꯕꯤꯒꯅꯤ ꯍꯧꯖꯤꯛꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯤ 7005534385 ꯅꯠꯇ꯭ꯔꯒꯅ 7005376151ꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯅ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯁꯠꯊꯈꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯉꯥꯡꯁꯤꯡ ꯑꯃꯁꯨꯡ TM ꯀꯁꯨꯃꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯁꯣꯛꯇꯨꯅ ꯖꯤꯅꯤꯝꯁꯇ ꯂꯩꯈꯠꯅꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯗꯨ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ FCIꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔ ꯑꯄꯣꯛꯄ ꯕꯤꯗꯥꯁ ꯀꯨꯃꯥꯔ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯁꯉꯥꯏꯄ꯭ꯔꯧ ꯀꯥꯕꯨꯏꯈꯨꯜꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ D ꯁꯤꯡꯉꯝ ꯃꯔꯤꯡꯃꯩ ꯆꯍꯤ 38ꯅ ꯃꯈꯣꯡꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯖꯤꯅꯤꯝꯁꯇ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯋꯥꯍꯩꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯏ ꯑꯃꯗꯤ ꯂꯩꯉꯥꯛꯅꯁꯨ ꯇꯔꯥꯏꯅ ꯂꯧꯗꯦ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤ NIAꯗ ꯁꯤꯟꯅꯕꯒꯤ ꯈꯟꯅꯕ ꯂꯩꯇ꯭ꯔꯤ ꯃꯐꯝ ꯑꯗꯨ BSFꯅ ꯑꯦꯔꯤꯌꯥ ꯀꯣꯚꯔꯦꯖ ꯄꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯂꯩꯈꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯔꯤ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ 3 ꯍꯥꯠꯂꯝꯃꯅꯤ ꯇꯤꯃꯣꯊꯤ ꯖꯤꯃꯤꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯒꯤ ꯃꯦ 18ꯗ ꯀꯣꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 3 ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕꯁꯤ ꯀꯣꯀꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯅ former principal chief commissioner of income tax K Timothy Zimik ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯐꯣꯡꯈꯤꯕ The Abduction and Murder of 6 Naga civilians ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯦꯅꯥ 5 ꯄꯥꯟꯕ ꯗꯣꯀꯨꯃꯦꯟ ꯑꯃꯗ ꯖꯤꯃꯤꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯂꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯋꯥꯔꯦꯜ ꯀꯌꯥ ꯑꯗꯨꯕꯨ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ 3ꯃꯛ ꯑꯗꯨ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦ 13ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30ꯗꯒꯤꯅ 11ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ 6 ꯌꯥꯎꯅ ꯈꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯅꯥꯒꯥ ꯃꯤꯁꯝ 19 ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯣꯟ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇꯒꯤ ꯐꯥꯈꯤ ꯂꯣꯏꯅꯅ ꯅꯥꯒꯥ ꯄꯥꯁꯇꯔ ꯑꯅꯤ ꯑꯃꯅ ꯇꯣꯉꯥꯟꯅ ꯁꯄ꯭ꯔꯥꯏꯃꯅꯥ ꯚꯤꯂꯦꯖꯇꯒꯤ ꯐꯥꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ 10 ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯦ 15ꯗ ꯐꯥꯖꯤꯜꯂꯨꯔꯕ ꯃꯤꯑꯣꯏ 13ꯗꯤ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯖꯤꯃꯤꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯒꯥꯒꯤ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯗ ꯀꯣꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNFꯀꯤ ꯀꯦꯗꯔꯁꯤꯡ ꯇꯣꯉꯥꯟ ꯚꯤꯂꯦꯖ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯏ ꯀꯣꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ